ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯄꯣꯛꯀ ꯕꯤꯐꯀ ꯃꯤꯛꯁ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯤ ꯉꯁꯤꯗꯤ ꯏꯔꯣꯝꯕꯒ ꯍꯥꯞꯇ꯭ꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤꯗꯤ ꯑꯁ ꯊꯥꯎ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯊꯥꯎꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯊꯥꯎꯁꯦ ꯐꯖꯅ ꯇꯣꯠꯅ ꯐꯨꯊꯔꯒꯦ ꯂꯩꯇ꯭ꯔꯦ ꯃꯍꯤꯁꯦ ꯄꯣꯛꯁꯦ ꯈꯨꯍꯥꯎꯁꯤ ꯀꯩꯅꯣ ꯃꯩ ꯆꯠꯂꯦ ꯃꯣꯔꯣꯛꯁꯤ ꯇꯧꯏꯍꯦ ꯃꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤꯀꯣ ꯍꯥꯏꯗꯤ ꯃꯊꯦꯜ ꯈꯟꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯏꯊꯟꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯃ ꯆꯥꯔꯒ ꯑꯃ ꯆꯥꯗꯕ ꯑꯃ ꯆꯥꯔꯒ ꯑꯃ ꯆꯥꯗꯕ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯤ ꯁꯥꯎꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯁꯥꯎꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯑꯃꯒꯤ ꯆꯥꯔꯦꯗꯅ ꯑꯃꯒꯤ ꯆꯥꯕꯤꯔꯛꯇꯦꯅ ꯍꯦꯛꯇ ꯁꯥꯎꯔꯛꯇꯣꯏꯕ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯦ ꯇꯧꯕꯁꯦ ꯁꯤꯒꯤꯁꯦ ꯑꯝꯇꯪꯗꯤ ꯇꯧꯕꯤꯒꯅꯣꯕꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯆꯥꯔꯛꯀꯦꯕ
ꯍꯪꯒꯥꯝ ꯃꯅꯥ ꯐꯖꯕꯁꯤꯗ ꯁꯤꯒꯤ ꯑꯣꯛꯇꯨꯝ ꯐꯖꯕꯁꯦ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯂꯧꯊꯣꯛꯈꯤ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯁꯤ ꯃꯁꯛꯁꯦ ꯁꯤꯗꯤ ꯄꯣꯛꯀꯤ ꯉꯁꯥꯏꯒꯤ ꯐꯖꯕꯗꯨꯅꯤ ꯃꯇꯣꯡ ꯁꯥꯏꯕ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏ
ꯌꯥꯔꯦ ꯃꯁꯥꯗ ꯄꯩꯕ ꯊꯥꯎꯅ ꯑꯗꯨꯝ ꯌꯥꯔꯦ 이싱 나왔어 시대가 왜 당황해 지금 또 줘줘야 돼 허당 정도예요
ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯂꯥꯁꯀꯤ ꯐꯖꯕ ꯑꯃ ꯊꯝꯕꯅꯦ ꯁꯤꯄꯣꯛ ꯃꯇꯨꯝ ꯐꯖꯕꯁꯦ ꯑꯩꯅ ꯂꯥꯁꯀꯤ ꯑꯣꯏꯍꯟꯒꯦ ꯊꯝꯕꯅꯤꯗ ꯍꯣꯏ ꯃꯁꯛꯁꯦ ꯌꯣꯝꯖꯜꯂꯒ sina last. Mahal cái là sẽ lên mẹ sắp ra rồi đi. Ở tôi đi sắp rồi mình tăng gì đó, rồi sẽ bắt đầu cái một thằng video đó, nó ngoài bấm vào ra